Ayo, nang Canada, piltong nini kariya ni Karamada, Mabo, Pon Mulaga, Namaga Purakan, Tauhiba Tabakse, Hoi, Tamoy Shong condemned Tawi, Tara the Ginatara Makabomunda, Queen Yoraba Matanda, Oziki, Zitendros, Unaba, Pang the Bagida Makta, Amma Makai, Tara the Ginatara Makabom, they stay Sanyoba, Quina, Amma Makai Bau, Nizere. Arabam Nanao gi Misi the Chennariba Police personal sing phaduna cheirak pidriba phaoba Nanao gi ashiba hakchang loukhiroi Misi asigi matang da akan ba khongjang kya sangsilagani haina leikhidaba Arabam Nanao gi madomcha Arabam latana phungdorakli ngarang police na faruraga mayumda thilakpada lecturaktuna Rims Hospital da laikanaba ngamdana leikhidaba sagolban kangabam leikaidigi Arabam Nanao chei kuntra manga gi Misi asiga mari lenena Nanao gi yumda paumi singawnaba amada Arabam latana hai Nanao gi Misi asi yaning de kari maramdagi police na cell thoba lakpano police da cell tho sana tho habigi rule leibra Nanao gi Misi asigi matangda Imphal West Police Station ki OC da knowledge amata leiramda basi yamna laibak thibani Nanao gi hozik machanupa ahum lehori basigi manungda nimit kuntrani mukta ngariba machanupa amasu yauribani mioi amabo police na phaduna Pukhraga tamthina furaga hatpi bahai basi yaning de Misi asida Chennariba SIG tendro amadi Maki Kongbu Atobada Phaduna Akan Cheirak Pibiu, Marile Neba Sing Namara Leba Sing Father Phaoba Asiba Hakchang loukhiroi Hainam Hang Namakataki. Esaine na sakta saba Zitendro Koba Nupa Mana Magitim Mamal Civil de la Akanda Akwegi Yungi Nakalda Mamtoki Nakangi Lambidagi Mabu Karamada Mabu Pon Mulaga Namaga Purakan Tauhiba Tabakse Hoi Tamoy Shong condemned Tawi Tara the Ginatara Makabomunda Queen Yoraba Matanda Oziki Zitendro Unaba Pang the Bagida Makta Amma Makai Tara the Ginatara Makabom they stay Sanyoba Quina Amma Makai Bau Nizere Matamduda Amma Kaibau Taba Matamstama Togla Akanda Kaino Hanahai Ado Noi Pesayabo Noi Kamina Heta Lotopia bro Do Man Hibediling voice of Mahai Ado Aquina Samjan Zabagiwani Aquina Karigino Haina Hangjaba Matamda Ma Tana Kargi Kano Tobani Ado Aquina Magi Mapandagi Kanzaning is Auzi Kari Marangi the Makta Pulisna Sentobala Pibano Satobala Pibano Jitendrona Pumnamakse Kangani Magi Castadinina Mana Kanamta Sangangi the Banina Impan Wesky or Sinadi Kesamay affair chale ma phabasat ki haiba wapam akoida tambire aduga wahang amakak su hangzauge police na sentho sana thongno haibagi ayaba police ta rule leibra akoi masimatangdi akoi khangjabada wale simakataga hangza Panba Yabadi Aramam Nanao Imphal Police Station ki Sub Inspector Amanas Thana Ton Bagini Haiduna Mayumdagi Faraga Pukhraga Mayumda Amuk Khana Purakpada Lecturapadagi Rims Hospital da Laikat Nabangamdana Laikidabani Ayo, nang Canada, piltong nini kariya ni Ayo,